Jammu and Kashmir the special status piriba Article 370 bu Center na lawthoknaba hokiba ing lising ani taramapan gi August manga da lawkiba warip adubu Supreme Court of India na sawatkrei loinana mathang chegi September 13 fawbada Jammu and Kashmir gi Assembly Mikhal pangthoknaba khongthang paikhatlu haina Apex Court asuna Center da khangan krei Center na Article 370 lawthoknaba lawkiba warip adugi mayokta thangalakiba petition sing court asigi Chief Justice of India D.Y. Chandrachud na luching Justice S.K. Kaul, Sanjeev Khanna, B.R. Gavai amadi Surya Khan yauba Judge manga na saba bench asuna khanaraba matung chauraba verdict asing asi pikibani. Justice manga gi bench asuna Jammu and Kashmir ase India gi lengdraba lam sarukamani set of Jammu na India da tilakhiba matam aduda sovereignty gi wafam asi yaurakhide haiki petition sing adu khanabada Chief Justice Chandrachud na Constitution ki Article 370 asi temporary provision amani loinana President na revoke tawbasu yai haiki. Court asuna leba asi Constitution asi Jammu and Kashmir dasu amukta da chanahanba yai hairi.